manakta ukrul district jo haitare ana swagi area songi maikai akoi manipur ki songi maikai rom sida isda simugi akoi ki crime akoi terrorism thokdok singse yam toin thoibo haibo mayam sibu thingbina ba ngak na ba adiki mitsam miyam ki punsi kan na ba mitsam miyam ki akoi ki yum sing mai thadok pitana ba kan bina na ba simu keno security force mayam sina army sing sina kari sina thabak ma chen na pakhat pa leite aduni se hoji leiba problem se aduna gembiu hoji keno haire hoji pausi punam ta loin gyawre ngarang dagi adom punam ta khoi keno ta flash ta mayam punam na loin ta na khangna re na liang mai naga ani ma khoi keno na ngasai kuki khulai pa ta khoi narco terrorist kambu ani na haitare haide sing se kana no loina ma hoji yawna bang atani ko pausi media ta karida KNP hairiba hoji deputy chief engineer sakim king ke maki nupa akhoi ki thangboy kipgen hairudna lusimba adugi kambu ma adugi keno terrorist organization duma makhoi mate su gi makha da leibani khopani kana haidi ko ada su oigero oirora makhoi na tawri thabok ma da terrorism thabok aktane akhti terrorist adum haine ba adana adagi atopa mana ngasagi KRA haina sigi kampupi area sidi kyamna toina yamna operator ba kambusi sigi anisne KNP hajina KRA hajina ad KRA hajina kana no habida ma pun mon khana ribani akhoi ki kariba akhoi hangsing kariba hawkip haiba kariba nupi ma MLA ma lebito adugi magi nupa adugi magi organization kenmo to terrorist organization to KRA hajina yengoni tawrisi MLA anigi magi nupa yoba adumba terrorist organization arm akhoi organization ani se ani sinani kangpopiti yamna toina simu mi hap ipni thabuk chathari ba kholi ba tawri ba mayam ma ain ya thaba lon ya thaba ngakane ba mun tawrise mi phapa mi hatpa mi phuba mi ati kan to ba ambush to ba khotpa adigi namdana share lo ba khotpa kari ba huran lana adigi kan ta mi gi yum mai thaba khotpa mayam tawri singse simu thabak mayam ma tawri ba sigi kangbu ani sinebu asidaisda masi mayam sibu thingbina khopi na ba hojike akhui asuk yam la security force lai de singsina kari mo thabak ma chet ma pakhatta bane ba ma sa tawrise aduna sigi thabak sin sidani akhona yamna nuai taba yamna kari hani thawai sokpa adigi kari hani kha haifam khangde haitare masi nuai taba kham theng haitare ad singmo mayam se masi kanana control to budo no harabti leingak sina taw kadabo thamuk ne ba hojik akhoi lengak sigi magi mo mo to si khidang yeng se ba lengak ki thawung se ngarang na han si akhoi ki kanoda khulai mayam mama nongmai adigi kari nongmai achok bo nongmai macha adigi kari kara maru kari kara khujuk khulai landa sin ga to kap na ba changba adumba mayam mama khujuk khulai mayam mama akhoi ki manipur kano ke first battalion manipur rifles ke kano da ground da akhoi ki kari ta sigi hojik leiriba laingak sina February mari da wasak laga madudagi ngasi pawda santi hanjilan mani haina sangsilak pa thabang mayam gi manungda paikhalak phagalak pa khulai sing aduga pikhalak pa khulai sing adumba mayam do pulap kano to ba utpagi thoram pathokhi dana adugi thoram adudagita kano to wangang wada honorable chief minister 𝐍𝐀𝐿 man haiki bane ba smai to na hojik numit taram ngani ki manungda akhoi gi atopa ching amsung tamda leiba khulai paiba lo na ya ta khulai paiba mayam so khulai du pikhat piro na kan ke district ke my concern district singi SP ki khutangda natragana MLA singi khutangda adum bibiro o adumani pikhal pata ragadi makhoi mathakta kai su thudokpa akhoi ki lo gi akhanba thabak amta lukhat loi adu nat pata ragadi karba masidegi hairiba matam ski manung da pikhalak tadna akhoi security force na akhoi operation sathab matam da haing phagalak pada adu da sena music di makhoi mathakta lo gi oiba akan mathabak lokhat kani punishment piba khotpa adum lakani na haye ba ko yare ba kai te ba numitu da akhoi na ui ko akhoi sum ui video da karita sum yem ma tam da honorable chief minister 𝐍𝐀𝐿 se maunda confidence sama charisma handak na hona na lakpa akhoi gi adum gi mong ma akhoi uba phange ba akhoi gi hai ngasi da kina tha khar gi mamang tha manga taruk akhoi gi February gi mari hai tare ko adugi numitu da wasak lobani adudagi na tha khar bok se mahak se chief minister ama oiragasu mahana matam da magi power mangon da leiba authority